ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯥꯖꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯈꯟꯅ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯖꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯐꯦꯁꯕꯨꯛꯇ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯅꯕ ꯀꯣꯏꯅꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯛꯑꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯝꯕꯔ ꯂꯧꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯣꯏꯅꯔꯦ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯅꯨꯄꯤꯗꯨ ꯎꯅꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯔꯝꯃꯦ ꯄꯥꯝꯗ꯭ꯔꯦꯅ ꯇꯣꯛꯅꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯄꯥꯝꯕ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯔꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯄꯠꯇ ꯀꯩ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯎꯅꯕꯗ ꯃꯁꯛ ꯐꯖꯔꯝꯃꯦ ꯄꯥꯝꯃꯦꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯆꯦꯜꯂꯅꯤ ꯀꯣꯟꯅꯊꯪꯗ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯂꯨꯍꯣꯡꯉꯨꯔꯒ ꯊꯥ ꯈꯔ ꯂꯩꯔꯨꯔꯒ ꯈꯥꯏꯅꯔꯒ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯩꯕ ꯑꯣꯏꯔꯝꯕ ꯃꯧ ꯑꯣꯏꯔꯝꯕ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯅ ꯑꯃꯨꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯅꯤ ꯑꯩꯅ ꯈꯟꯊꯕ ꯋꯥꯠꯄꯒꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯒꯤ ꯃꯍꯨꯠ ꯑꯃꯨꯛ ꯀꯥꯏꯅꯕꯅ ꯀꯣꯡꯒꯥꯏꯅꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯄꯅ ꯀꯌꯥ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯁꯤꯟꯅꯕꯁꯨ ꯌꯥꯎꯔꯤ ꯑꯩꯁꯨ ꯃꯥꯕꯨ ꯂꯩꯁꯥꯕꯤꯅꯤ ꯈꯜꯂꯒ ꯀꯣꯏꯔꯨꯔꯦ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯊꯥꯖꯔꯨꯔꯦ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯧ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯃꯧꯒ ꯎꯅꯕꯗ ꯃꯌꯥꯝꯅ ꯐꯥꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯍꯧꯕꯒꯤ ꯐꯕꯅꯤ ꯁꯣꯏꯗꯅ ꯀꯩꯅꯥ ꯀꯠꯂꯦꯅ ꯈꯜꯂꯁꯦ ꯀꯠꯅꯤ ꯍꯥꯏꯕ ꯅꯠꯆꯗꯦ ꯃꯌꯥꯝ ꯀꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯑꯩꯗꯤ ꯃꯥꯁꯦ ꯃꯧꯅꯦ ꯈꯪꯕꯁꯨ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯗꯨꯕꯨ ꯈꯨꯗꯛꯇꯨꯗ ꯃꯧꯅꯦꯁꯨ ꯈꯪꯕꯒ ꯀꯩꯅꯥ ꯀꯠꯂꯒ ꯃꯥꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯄꯨꯟꯁꯤꯁꯦ ꯍꯤꯡꯅꯤꯡꯕ ꯐꯥꯎꯒꯗ꯭ꯔꯥ ꯁꯤꯅꯤꯡꯕ ꯄꯣꯛꯂꯣꯏꯗ꯭ꯔꯥ ꯐꯔꯦꯅꯦ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯕꯒꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒ ꯑꯩꯒꯒꯤ ꯅꯨꯡꯁꯤꯅꯕ ꯌꯨꯝꯕꯥꯟꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯈꯪꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯍꯦꯛꯇ ꯊꯥꯖꯕꯤꯒꯅꯣ ꯍꯥꯟꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯒꯠꯄꯤꯔꯒ ꯃꯨꯟꯅ ꯈꯪꯅꯕꯤꯌꯨ ꯑꯗꯨꯒ ꯃꯋꯥ ꯃꯆꯥ ꯂꯩꯔꯕ ꯃꯧꯁꯤꯡꯁꯨ ꯀꯥꯟꯅꯗꯕꯗ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯏꯆꯥꯒꯤ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛꯅ ꯅꯨꯄꯥ ꯈꯔꯁꯨ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯁꯨ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄ ꯃꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤꯕꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧ ꯑꯅꯧꯕ ꯀꯔꯤ ꯊꯣꯛꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯅꯕ ꯑꯐꯕ ꯀꯥꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯄꯥꯝꯕ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯄꯥꯝꯕꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯈꯟꯗꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯕ ꯈꯪꯅꯕ ꯍꯧꯖꯤꯟꯕꯁꯤꯁꯨ ꯃꯁꯤꯁꯨ ꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯄꯥꯈꯪꯁꯤꯡꯁꯨ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯇꯥꯗꯅꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 4 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯨꯄꯤ ꯑꯃꯗꯤ ꯈꯪꯅꯔꯤ ꯑꯗꯨꯕꯨ ꯈꯪꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯥ ꯍꯦꯟꯅ ꯂꯨꯞꯁꯥꯅ ꯈꯪꯅꯕꯗꯨꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯃꯥꯜꯂꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯒ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯒ ꯐꯦꯁꯕꯨꯛꯇ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯅꯨꯄꯤꯅꯤ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯏꯅ ꯑꯗꯨꯝ ꯁ꯭ꯇꯣꯔꯤ ꯊꯝꯃꯛꯑꯦ ꯀꯦꯔꯒ ꯑꯗꯨꯝ ꯁ꯭ꯇꯣꯔꯤ ꯊꯝꯂꯛꯑꯦ ꯅꯨꯄꯤꯁꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯡꯅꯤꯡꯕ ꯐꯥꯎꯕ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯁꯦꯠꯂꯛꯄ ꯗ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯧꯕ ꯑꯦꯛꯇꯤꯡ ꯌꯥꯝꯅ ꯆꯥꯟꯅꯕ ꯑꯣꯏ ꯑꯩ ꯃꯥꯅ ꯐꯦꯁꯕꯨꯛꯇ ꯁ꯭ꯇꯣꯔꯤ ꯊꯝꯃꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯦ ꯌꯥꯝꯅ ꯐꯖꯩ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯑꯗꯨꯁꯨ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯊꯦꯡꯛꯁ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯦ ꯃꯁꯤꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯃꯦꯁꯦꯖ ꯊꯥꯅꯕ ꯍꯧꯔꯛꯈꯤ ꯑꯩꯁꯨ ꯃꯥꯕꯨ ꯈꯟꯖꯕ ꯄꯥꯝꯖꯕ ꯍꯧꯔꯛꯈꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯦꯁꯕꯨꯛ ꯑꯗꯨꯝ ꯆꯪꯅꯤꯡꯕ ꯐꯥꯎꯈꯤ ꯍꯦꯛ ꯆꯪꯕꯒ ꯃꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯃꯥꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ꯭ꯔꯥꯅ ꯏꯁꯥꯗ ꯌꯦꯡꯅꯤꯡꯕ ꯁꯨꯝ ꯐꯥꯎꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯦ ꯇꯧꯔꯛꯑꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯕꯥꯅꯤ ꯁꯨꯝ ꯇꯦꯛꯁ ꯇꯧꯅꯕꯗꯒꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ ꯅꯪꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯁ꯭ꯇꯦꯇꯁ ꯁꯨꯝ ꯎꯅꯁꯦ ꯆꯝꯅ ꯑꯗꯨꯝ ꯈꯪꯅꯁꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ
ꯍꯣꯏ ꯌꯥꯏꯌꯦ ꯄꯤꯔꯛꯀꯦꯅ ꯃꯥꯒꯤ WhatsApp ꯅꯝꯕꯔ ꯄꯤꯔꯛꯑꯦ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ WhatsApp ꯄꯥꯏꯕ ꯅꯝꯕꯔꯁꯦ ꯑꯁꯠꯇꯕ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯇꯧꯁꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯝꯕꯔꯁꯦ ꯆꯠꯂꯝꯃꯦ ꯑꯩ ꯑꯍꯥꯟꯕ ꯇꯧꯕꯁꯦ ꯃꯥꯒꯤ ꯐꯣꯟꯁꯤ ꯆꯠꯇꯧ ꯃꯥꯟꯗ꯭ꯔꯒ ꯆꯠꯂꯝꯕꯗꯨꯗ ꯄꯥꯈꯠꯇꯅ ꯐꯣꯟꯁꯦ ꯑꯗꯨꯃꯛ ꯀꯛꯊꯠꯂꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤꯅ ꯃꯦꯁꯦꯖ ꯐꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯑꯦ ꯀꯅꯥꯅꯣꯅ ꯑꯩ ꯈꯜꯂꯦ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯁꯤ ꯈꯜꯂꯒ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯃꯥꯁꯨ ꯑꯗꯨꯝ ꯐꯠ ꯄꯥꯏꯈꯠꯂꯛꯑꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯒ ꯑꯩꯒꯁꯤ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯦ ꯅꯨꯄꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯀꯌꯥ ꯀꯣꯏꯗꯦ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯜꯂꯦ ꯑꯩꯅꯗꯤ ꯏꯀꯥꯏꯗꯅ ꯋꯥ ꯍꯥꯏꯐꯝ ꯍꯪꯐꯝ ꯈꯪꯗꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯍꯪꯉꯛꯄ ꯑꯗꯨꯇꯃꯛ ꯑꯩ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯀꯣꯏꯁꯤꯜꯂꯛꯇꯕꯗꯣ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯥꯅ ꯍꯪꯕꯗ ꯃꯥ ꯂꯩꯇꯦꯅ ꯈꯨꯝꯃꯛꯑꯦ ꯑꯩ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯁꯨꯛ ꯄꯥꯝꯖꯔꯕ ꯅꯨꯄꯤꯁꯤꯕꯨ ꯈꯜꯂꯒ ꯑꯗꯨꯗꯤ ꯑꯩꯒ ꯈꯪꯅꯁꯦꯅ ꯍꯥꯏꯖꯤꯜꯂꯦ ꯃꯥꯁꯨ ꯍꯧꯖꯤꯛꯁꯨ ꯏꯕꯥꯅꯤ ꯈꯪꯅꯔꯤꯁꯤꯗꯤꯅ ꯍꯥꯏ ꯑꯩꯅ ꯁꯤꯒꯤ ꯈꯪꯅꯕ ꯈꯨꯈꯪꯅꯁꯤ ꯅꯠꯇꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯑꯣ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯛꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯌꯥꯅꯤꯡꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯃꯥꯒ ꯑꯩꯒ ꯈꯪꯅꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯔꯝꯕꯗꯣ ꯃꯥꯅꯁꯨ ꯀꯌꯥ ꯐꯥꯎꯅꯤꯡꯗꯕꯒ ꯑꯩꯁꯨ ꯑꯗꯨꯝ ꯐꯥꯎꯔꯨꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩꯒ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯈꯤꯕꯁꯦ ꯃꯁꯤꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯁꯦ ꯈꯔ ꯏꯀꯥꯏ ꯊꯤꯒꯜꯂꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯦꯡꯅꯔꯁꯨ ꯎꯔꯁꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯣꯏꯅ ꯂꯩꯔꯕꯅꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯈꯟꯖꯤꯜꯂꯒ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯕꯅꯦ ꯃꯁꯤꯗꯒꯤ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥ ꯑꯩ ꯐꯣꯟꯗꯤ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯥ ꯃꯣꯏꯗꯥꯗꯣ ꯌꯥꯝꯅ ꯁꯥꯊꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯈꯪꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯁꯤꯁꯨ ꯗꯗꯥ ꯂꯩꯔꯗꯤ ꯐꯣꯟꯅ ꯄꯥꯏꯗꯦ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯃꯦꯁꯦꯖ ꯊꯥꯅꯁꯦ ꯐꯣꯟꯗꯤ ꯑꯩꯅ ꯗꯗꯥ ꯂꯩꯇꯕ ꯗꯗꯥꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯇꯧꯔꯛꯀꯦꯅ ꯃꯦꯁꯦꯖꯅ ꯑꯌꯥꯝꯕ ꯊꯥꯅꯩ ꯏꯕꯥꯅꯤ ꯃꯦꯁꯦꯖ ꯊꯥꯅꯕꯗꯤ ꯊꯦꯡꯉꯐꯥꯎ ꯑꯗꯨꯝ ꯊꯥꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯥ ꯉꯟꯅ ꯇꯨꯝꯃꯒꯦ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯁꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯃꯁꯤꯁꯨ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯦꯡꯉꯀꯥꯟ ꯃꯥꯒꯤ ꯅꯨꯄꯥ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗꯅ ꯊꯦꯡꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯣꯟ ꯄꯥꯏꯈꯤꯕ ꯃꯇꯝꯁꯦ ꯃꯁꯤꯗꯅ ꯊꯥꯔꯛꯇꯕꯁꯨ ꯑꯣꯏꯔꯝꯃꯦ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯈꯔꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯇꯕ ꯖꯥꯠꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯈꯪꯅꯕꯗꯣ ꯃꯥꯗꯤ ꯈꯪꯗꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯕꯁꯦ ꯃꯥ ꯂꯣꯏꯅꯃꯛ ꯌꯥꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝꯗꯨꯐꯥꯎ ꯃꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯑꯩ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯐꯦꯁꯕꯨꯛꯇꯩ ꯈꯪꯅꯕꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯐꯣꯇꯣꯁꯦ ꯏꯃꯥꯟꯅꯕꯁꯤꯗ ꯎꯠꯂꯦ ꯏꯃꯥꯟꯅꯕꯁꯤꯅ ꯅꯪꯕꯨ ꯅꯨꯄꯤꯁꯦ ꯎꯅꯔꯨꯔꯕꯣꯅ ꯍꯪꯉꯛꯄꯗ ꯑꯩꯅ ꯎꯅꯗ꯭ꯔꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯏꯁꯦ ꯎꯅꯕꯗꯣ ꯑꯩ ꯏꯊꯟꯗ ꯆꯠꯄ ꯇꯜꯂꯦ ꯅꯪꯒ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯣꯏꯅ ꯌꯥꯔꯛꯑꯦ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯅ ꯍꯥꯏ ꯑꯁ ꯐꯣꯇꯣꯗꯣ ꯐꯖꯔꯒ ꯑꯁꯦꯡꯕꯗꯅ ꯀꯩꯀꯩꯅꯣ ꯃꯥꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯃꯇꯝꯗꯨꯗ ꯏꯃꯥꯟꯅꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯈꯤ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯁꯦ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯍꯣꯏꯅ ꯌꯥꯔꯛꯑꯦ ꯑꯩꯒ ꯏꯃꯥꯟꯅꯕꯁꯤꯒ ꯃꯥ ꯎꯅꯕ ꯆꯠꯂꯦ ꯃꯥꯗꯤ ꯃꯊꯟꯇ ꯊꯣꯛꯂꯛꯑꯦ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯝꯃꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕꯗꯁꯨ ꯃꯁꯛ ꯑꯗꯨꯝ ꯐꯖꯩ ꯃꯥꯅ ꯑꯩ ꯎꯅꯕ ꯊꯣꯛꯂꯛꯄꯗꯁꯨ ꯂꯩꯁꯥꯕꯤꯗꯧꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯌꯦꯡꯕꯗ ꯃꯧꯁꯨ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯈꯪꯗꯕꯅꯤ ꯃꯥꯅꯁꯨ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ 3ꯅꯤ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯅꯨꯄꯤ ꯃꯊꯟꯇꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯏꯇꯣꯟ ꯇꯣꯜꯂꯦ ꯏꯊꯛꯇ ꯗꯗꯥ 2 ꯂꯩ ꯗꯗꯥ ꯌꯥꯏꯃꯗꯤ ꯈꯔꯁꯨ ꯐꯩ ꯃꯉꯣꯟꯗ ꯅꯣꯡꯇꯁꯨ ꯉꯥꯡꯗꯦ ꯑꯗꯨꯒ ꯗꯗꯥ ꯑꯍꯟꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯏ ꯃꯁꯤꯅ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕ ꯊꯥꯖꯔꯒ ꯃꯕꯨꯡ 2ꯒ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯒꯤ ꯄꯥꯈꯠꯆꯗꯅ ꯐꯣꯟꯁꯦ ꯂꯣꯠꯅ ꯄꯥꯏꯕ ꯑꯣꯏꯔꯝꯅꯤ ꯀꯥꯏꯅꯒ ꯏꯊꯟꯇꯒ ꯈꯜꯂꯤ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯃꯥꯒꯩꯒ ꯈꯪꯅꯔꯛꯄꯁꯦ ꯊꯥ 3ꯃꯨꯛ ꯁꯨꯖꯤꯜꯂꯛꯑꯦ ꯎꯅꯕꯁꯨ ꯊꯥ 3 ꯈꯪꯅꯕꯁꯦ 2ꯔꯛꯇꯤ ꯎꯅꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯑꯃꯒ ꯆꯠꯂꯦ
Madi mathanda adum tholake. Atema matam asida aidi mahabu sengna nungsirure. Aina magi masakse hek ahanba uzabada pamjaba haido ai oirure. Ai mangoda koiba chatluse ibani khakta habada mana hoi yaye ado hojiti yakiroi. Ai ibo hoida marakta lebusu yawe. Aini ibo hoida lerakanda oina unabado chase. Sidagi jabadi dada hoina ngangni. Karigumba uradi aibu soidana phuni. Habadagi aisu mana habada hoina yai. Adubu nomadi mana ingwanda itha thajadana. Ingwanda noma moiromda isai lei. Isai yengba lao. Aisu yengba jatoine. Thengna sena hai. Ai mana harapada ayuktani. Aisu hoi yaye lake. Adudi ai imanabasing hangkigena phone se thamaga imanaba kharada phone tawe. Imanaba ahum mama aina sase habada yarae. Amadi thabak leini yaraktre. Adudi yare. Gari anida ekhoi anini tonga satpa yarena laage na haikre. Imanaba ahum sigi manungda ani amadi wangambada khara adum kakwa mina toba thabakta maram ama natraga ama piraga maraye tawgi toba midane. Adubu adumdi pulle. Aigi wakhanda nahan kai moi sai unabada aingonda moinaga lenabada aisu ngaside moide utke. Aibu nupina pambidaba nupina yabidaba nupi phangdaba oina moina ubada ngasidi khangalage haina khalle. Maramde nupi sa adum masak phajai yam phajabasu natrabasu adum yengba yai. Ekhoi mari chatle ekhoi no mafamda yobaga isai horaga lerame. Aina mangonda phone tawe anirek tawbane adubu paraktre. Isagi makhona aina phone taropada tadaba zatni. Kona thangda pakhalae. Madi ahanbada aingonda saurae. Masake lagde nganna lao haraga thengna lae haina. Aidi nang laktaw maludre na sa harae. Ma thola agena phone pai paina adum tholae. Mathanda ni tholai base. Matamasida mana tholakbada lekagi mina uradi phajade. Aswaide oina wari sase na habadagi. Aisu mana haibam famdada tungda dum inaraga chatle. Adubu magaiga wari sanaraga chatkibase. Lekagi mi khara amana uraba zatni. Ekhoina di khangdaba moidi ibani gi tungda laptangna inarakpa zatni. Moina inarai sisu mawoibasina oramdoine. Khara mamba isai tofam adugi kharam thangbada wapan khara hoba gariga khara khamnaba mafam amada lepaga wari sagina hek tawbaga nupa ani hom sangsilaga noi ani di amambasida kaidorino hangae. Madudagi mahe mahe mi khara sangsilae. Ahanbadadi moina tawribada ai sauninge. Adubu aina sengna dum hai. Iyamba chumna dum wari sanabane. Aswaidadi ingan ngambada mana moi mabung unina sida oina wari sasena sabane. Kaisu akaba tawbana tena khome. Maduda nupa amana magidi kanagi mabungno nangna mase lesabini khalira maunena khalira hangae. Ai ngahatangdo khantanabaga matamga leite. Iyamba madi lesabine khalaga aina koirine. Nang ma lesabine kanana haino madi maune. Mamangdasu sumaina amuraksu phakre. Dore haraga hekta torome. Noisu natai charoina mahi mahi pangangang silae. Mi langnabada tabadagi imanaba singsu changsilae. Ai numito yamna ikakhi. Mana lesabi saraga aiga khangnare. Adugadi mahu oraga lerame. Leramiba miyamduna aisu tasengna khangdaba oibana phajana haibiraga thadurae. Numito imanaba singi mamangda ayam ikakhi. Moisu aingonda aina nungaidribadugi mathakta phagine haiduna asumna harae. Nangna tawba ma nata isa sade. Tha taru nusinababu maune haba kamaina khangdrino. Yarine Facebook tagi khangnaba nupibu kya jugo sadoino. Nupi amabu phangadi yarena khalleba. Yaroye adunadi kada yadoino. Asumna moina sungangjilakhi. Yum yoraga ai ngasai myam yomsilakpa ngangpa singdo mita duma uduna lekhi. Numito yamna su ikakhi. Kariguma wafamsi ima babanaga khangadi kamai tawni. Migi mamangda ai mapan thokpa ngamkhitra haina yamna su khanke. Imanaba singdabudi haidokpigano haina haikre. Moina budi haidre. Moina su haidrabanina kanana su khangdre. Akhangba moi khara natana. Aduba ide ikaidana
ꯊꯥꯃꯨꯛꯇꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯊꯤꯅ ꯉꯥꯡꯁꯤꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩ ꯌꯥꯝꯅꯁꯨ ꯀꯞꯈꯤ꯫ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯨꯟꯈꯤꯕꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜꯁꯦ ꯐꯥꯊꯔꯦ꯫ ꯑꯩꯅ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯨꯡꯁꯤꯔꯨꯕ, ꯉꯥꯏꯍꯥꯛꯀꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗ ꯉꯥꯎꯔꯨꯕꯒꯤ ꯏꯔꯥꯅꯤ ꯍꯥꯏꯅ ꯈꯟꯊꯖꯔꯒ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ, ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯔꯥꯟꯕꯨ ꯌꯥꯖꯔꯒ ꯈꯨꯗꯛꯇꯨꯗ ꯑꯩ ꯁꯤꯝ ꯊꯨꯗꯦꯛꯈꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯁꯤꯝ ꯑꯃ ꯂꯩꯔꯒ ꯍꯥꯞꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫